Nupi Amana Nangbu Lonna Pamjare Nungshire Takpa Inggit Tarahumdoi Magi Makhong Lengjum Masadu Nangonda Unsilakpa Psychologist in Hivada Sumina Torpasi Masi Nupi Amana Nangbu Lonna Matamoshina Pamjare Nungshire Takpa Inggit Amani Hairi Aduna Sumyin View Wari Watai Sum Sanarambada Magi Makhongdu Lengjumdu Nangolum the direct Onsilagasum that Magadi Mana Mapuning Changi say Nangondani Magi attention say Nangi Hivani. Number 2 Nangon the Soglapa Tengakpa Sum Quiminava Faminava Chatminava Tabuk Ama Dominamatam the Boiro Mana Nangon the Tengakpa Nangi Nakuta Soglapa Lambi Chatminava the Boiro Naksinaman Dagi Magi Lengjumna Nangi Lengjumda Tenga Aba Waishila Aba Sundor Pasisu Matamui the Nangbu Pamjaba Chakjaba Pauri Haribanidana Psychologist in the Hairi. Number 3 Nangonda Nangi Lanai Ibu Wangsum Hangakpa Kudam Oina Nui Nasilana Kiasoge Nanga Quai Pamjamin Sangsi Karino Nang Quai Pamjaba Machudi Karino Sumina Sum Hangisi Mana Nangi feeling Sagat Baho Krabani Nang Haimoy Nachakia Labor Pamge Kanglagadi Oh Cowboy Magtaiko. Number 4 Nang Nahana Quiramba Kangaramba Nupigi Maramda Hangakpa Nupi Amana Nangwanda Nangi How Krabber relationship ki Matang the Hangakpa Hivasi Asagi personal Wahang Nui Nasil Naukia Soge Karin Sangna Quai Pamge have a Makali Wangsing Aduga Kenabale Sidi Mana Nangsik Kiam Puktil Sing Mamino Maga Nanga Wakal Chanagadra Nangsik Karamba Makalgi Midano Kangdok na Buhotnava Magluinana Hangakpa Makalgi Wahangni Amabuiro Ma Nangon the interest labor how Krehevadi Mayik Shingna Taabani. Number 5 Nanginamak Ma Available Adum Uiba Haidi Mani Yungi Boiro School Koletski Boiro Tabuk Panichilagasu Ma Nangidamakti Ipangdadum Pangba Nang Asida Chatminarusi Harsu Hecta Yarpa Nang Mrs. Tarasu Tunadum Halakpa Nang Goal Tawdasu Tunadum Pajaraba. Congrats bro Man Nangon the Kilavani Maratana. Hi, I'm Sajinger Sagosem. I YouTube se Simpam Amoina Togzari. Hi, I'm Eketenta. I'm a professional YouTube creator. I use YouTube system from Amoina Togzari. To Yimbio, Masis Nay Aina, Nong Makatan the same keep a video mana, Tala Kibusan from the Lupalishing Taramanga Kreheli. Adam so I could YouTube the Kondabing Agadi. I sham on the Chatajak of Tamagia Kunava, creators training courses Yosin Biho, Yam Kanarkane. Courses the Ishan YouTube Kimaram the Hek Kanjaba Pumbasita and Luina Takjagane, YouTube channel Amahang Lagi Horaga, Karam the video Semgani, content creation, mobile phone the Kandung Montan video editing Togani, Atumna the single YouTube lines the Kunda Biningadi, Hotnabukan Bamadi Chang, Naibakatam Changi, Atang phone, camera, left of Litragasu, Miam the Sakang by YouTuber, Amo but still Adum Oito E Hivani, Adu Ishana Samli video to the gay, Sagi channel the Akai Bamatala Handana, Karam the Selak Hangani, Hibasigi Matang the Lak the day, Atom the Tangai for the Kanjan the Vyad of Gumbo, video sharing website YouTube Asigi, Chana Kanglon Kia Lady. Kudamoin a foul YouTuber Kiag channel, Nongal Udaliram the Buki Power Dom Su, Tabinam Money, Masik Karam the Toloi Hiving Down Su, Agi creators training course later, Cookna Takjagani, doing a video tin a Sembug song, Sembugasi Karam the Tumjay, music the copyright strike channel Visi, Folk the Novo, come down AI and music Semhangani, Karam the thumbnail Semgani, monetization strategies, Kuding Max Lagivagas Tang Taramatu the Gitata the course later, Sugaina Takjagani, class Ayukipung Tarin Makadi Hosagani, Hojik Maki online class the Hapsadri, Aduna Lam Athapasingi Oinadi, Nongmajing Numit Kakta, a kind of class of Zagani, course fee Lupalising Chongani, Sutney Shatra Puntradagi in the Lozarui, Adugo Quidigi Numari Wapum Amana, Agi Satras in the general sing sell loud and a lemna, Agi Bijogi Mark the Luna Lak Pigani, Lemn and Butaisto Bigani, Hana Lakusing the Hana Kudung Java Pizagani, Internet Kimatam study Internet Gisel done by Hivasington and Luna Lak Turkane, course we yowder of Dongi Punsi upgrade or a Hivasim the Soidravane, Isagi smartphone Amabula course system Yosin Bibiare, Jang Topa YouTuber Amadum Oige. Aigi Punsi YouTube no Hongla Kivani, Adong Su Honglasi, Adon Akupa Morogidama, screen the Hapsari in the Mersing State, Massimuk Bow, Hobiro, Staff into the spotlight, achieve creator greatness. Nupi Amana Nangbu Lonna Fongduktuna, Pamjare Takpa Inggit, Lakna Rakpa, Lakna Wangang Ngangakpa.
Nupi Amana Nangunda Lakna Wangang Ngangpa Hivasisu, Nangunda Naksina Bohunarpagi, a Chobi Inggit Amane, Masisu Green Lightning Cowbidun passing. Number 7. Nang Labor Matamda, Momon Nokalava, even Makul Tongno Ibisuyai, Hona, Aduga Nang and Nukning the Pagi, Tobomatam the Fall, Madi Nuglava, Madu, Mana Nang and Nungai Kidava Palm the Bagini, Mana Nokpirido, Mana Nangi Kanjavagini, Tizil the Artalu Liram Drido. Nipan Suba Inggit, Nangna Pamjabada, Masu Pamsilapa. Sekudamoina, Nang Badminton Sanabayam Pami. Nabani ahanba thingnabdadi madi badminton si pamde dana harambani adu ikham khanghoduna masu masagi racket ka leiraga sanaba hek laksinba sumdawdana nangna pamjabada pamsilakpa sisu nangbu mana pamjare khoidare haibagi achouba inggit amani hairi. Number 9. The look nungsi maithong magi nungsi mityeng uthorakpa. Aikhoisi ishada phawba mood emotion gi matungina sakpham makal uthoi nupi amana mathamoida nungsi maijau horakanda tu uthorakpadgumba dreamy look nungsi mityeng maithong amalai ikaina kaidna ozaratana fajakrib ishai masulakribdu madugi mayektu sigi dreamy look asna palubdagi thorakribani sigi chakthikpi mityengsidhi nupa kudimana uba phangoi mana mathamoisingna ngaujaba chakjaba nupasingtana uba phangani sigi mityengsina nangondi yingem to kramna khangani khangdokani hargadi nabani nakna mitchanaba matamda mamitta muna yingsilo mana wa ngang na boiro ngangdana boiro mamitna pupil adu lauthoraba ouch mityeng do duni. Number 10. Nangi kainom topirakpa kudamoina nangna sungai hadub leitana mana thungbinsang mahau yenghaningi kaidane purak lakba adagi nangna kenom thabka tawba sedum mateng pangsin birakpa sigumba wifi material gi oiba thabak sisum uthoragani matawsi uthoragadi sisu mana nangbu pamjare ngaujare haibagi achouba inggit amane. Taramathoi suba inggit kalak khamban chawsilakpa nang atopun pisinga chumna buragasu sum wari watai ga sarga no keminaba matamda nanak tama leiragadi mai mamita mamai fit yingsilo mai thong dumagi hainadaba disgusted oiba matawda leramagadi ma nangonda tasengna khambale tabani. Number 12. Nangi maramda mana mingonda wari toina saba mamana wishing the boiro magi nakna chanavasingda nangi maramda wari toina sabagi pau nang yorava nangna tarava yam live nangbu pamjare haibagi nangbu khoidare haibagi achouba inggitni. Aruiba inggit nang leiba matamda masammana mapi marol make phet semjilakpa akoibada nang leiba kana mana masammana mapi marol make fat sum semjilagadi madu mana nangonda magi khwadigi fajabani khanjaba sapum savanadu uhanjaning bagini sisu mana nangbu ngaujai chakjai takpa inggit amane. Nupasing sigumba inggit rangsing sinupising dagi phangba kiyam yaubirabage aikhodi bari le yauri he